All age home singi sasinaba receipt memo sinaraga miyamdagi sen khairam bi nupi taruk pharga police ta sinarakri Manipur police ki PR ona thadrokpa serol amagi matungina tha sigi ani gi numidang pung tare lom tabada Bright Star Union nongpok kakching gi secretary Laisham Rajesh sahina kun manga apok pe L Amuyaima kauba miyoi amana Lamlai police station da ai ba serol ama piraktuna nongpok kakching gi waroi singda leiba singleima all age home center gi sasinaba receipt memo sinaraga Miyamdagi sen khairam binupi mari union asigi volunteer sing amadi nongpok kakching maira paibi singna phare haina complain tawrki loinana pharaba nupi mari adusu lamlai police ta numit adumaki numidang pung tare tabada sinaraki khadrak tawraga sen khairam bagi miyamna pharaga police ta sinaraki banupi sing adudi Naharuk mayai likaidagi thoksom ongbi purnimasi LS Tombi sahino humpuni thoi mapuroiba muhindro lamphendagi Laishram Radhe sahino humpu mapuroiba laikhidraba chawba Thangmai ban hijam laikai dagi kaisam binita sahina kunipan mapuroiba Jamson amasung laikai asimaktadagi thoksom sila sahina kuntaret mapuroiba Nausha hairiba sing asing numit adumaktada makhoigi mathakta case ama lokhatuna thigatpa haubaga loinana makhoina sinaba sasinaba memory ship book sing amadi makhoina khomlamba lupa lising taruk ka chama tara amasu phangba ngamle hairi makhoibu wahang pahong tawbudagi khadrak ki thabak adubu lusingduna tawbi nupi ani amasu ngarang ayuk pung taruk makhairom tabada hagat pangamle hairi pharabu nupi ani adudi thangmai ban khomdram selung balaikai dagi sapam ongbi rebika sahina kunthamapan mapuroiba ajit amasung thangmai ban polem laikai dagi Laishram ongbi landhoni sahina humphunipan mapuroiba balan kawi makhoi gi yum singda thi humbagi thabak chathabada sasinaba all age home kayagi asabari ship memo yauna khadrak ki thabak aduga mari leinaba praman oiba yaba kaya su phagat pangamle haina police ki serial asina makha ta na phongdok aroibada video sibu yengbire khuding makpu thagat chai